Chahi taramanga henna namsinduna layraklaba hostel construction gi bill anauba lengakna pithokpiyu. Imphal East District ki Minithong Hafisata da Hauzik Maitei Pangal Kanglup ki nupi macha chamaram henna lairiba Manipur gi amata ngairaba Muslim Girls Hostel asi ngasidagi chahi taramanga gi mamang kumsing Englising ani tara da matamadugi AICC gi President Oirambi Sonia Gandhi masamak laktuna sangakhibani loinana matamadudagi hauna Muslim Kanglup ki mahairoi nupi macha kaya gi leifam chafam ama oina ngasi fawba khudong chaba piduna lairakli Lairamlenda tinkraba matamadugi Minister Muhammad Alauddin Khan na thawai yauna mityeng biduna lingkhatkiba Muslim Girls Hostel asi subcontractor ahumna masa-masagi leijaba senfam puthoknaraga thabak suba hawrakhibani marup mapangsingdagi selfam kaya amasu lausilaga hostel asi mapung fana saba loisankibani adubu saba loiraduna thabak hawkiba chahi taramanga kun mapung faraklaba matamasi fawbada lengaki authority singna mari leinaba contractor amasung subcontractor singi pithokfam thokpa construction gi bill pibidriba asi Chief Minister Yumnam Khemchana luchingba michang mikhai achan mirai naidaba anongba lengak asina mityeng changbiduna athuba matamda pithokpiyu Contractor singi awaba asi kokhanbiyu haina hostel asibu sabada hakthengana sarukyakiba subcontractor L Tombana anauba lengak asibu luchingliba Chief Minister gi pukning chingsilakli mamangda Chief Minister oikiba okramiba biamadi nongthombam Biren gi matamda su kayarak hanjina aiba chirol sing pisinduna haizaduna lakibani adubu thabakta onthok piramde hairi ngasi mamangi haukraba Chief Minister singadudagi top-topa matik mathauna hena leiba achan mirai naidaba anauba Chief Minister ama laklaba matamasidadi akanaba mityeng changbiduna awaba mayoknaraba subcontractor singa sigi pithokfam thokpa bilgi component adu athuba matamda pibirakani haina tombana thajaba thamlakli masiga loinana mari leinaba authority da Chief Minister na akanba instruction pibiduna matam sangna sel thumgi awaba chaiteng mayoknarakliba contractor singa sigi awaba kokhanbiu haina el tombana Chief Minister da pukning chingsinlakli aina bhagwan lekata netiedose nupi masale nisi singam kya punya awame makane mama sorotire mani ne si basic to makane ko sile to daw sikro ka biyo ne ki dawa ni mere pa sa to bi uti aro kana to bi yenga se ne mani matam lo order da unkan to mi fusan da bana to ayo dan bloke ba suzuri ne sai trama phara ba se din je lawa khana ne so ni khamsa ka 투가에 개비 없게 우리 보자 수저분이 받나 민생 빠르게 수저봐 우리 마사 내가 어디 돈이 주비려고 그러지 마사 까만 생각 마사 물렁던 물렁이 통대선 가오니 하파고 맞던 사 맞던 사람이 사람들 사람 아이게 비비도록 하니까 맞다 가봤더라 내 몸이 시지 안 가고 있다고 무슨 분이 싸우더라 하네 아이 지금 바로 내가 그래 아이 내 왕을 내가 그래 아이 맞는 사람이 소리 보면서 무슨 라이브를 소리 상관을 좀 소리 자 비유하고 하는 그냥 상관을 소리 비유하고 빨리 보면 이거 너무 시험 상대요 아니 바나나 상관없나 근데 거기 비틀기 이지라 뭐래 이거 시기 대가 아버지 플라닝이 감사 까다로이 시험 하도 빨리 가시 고맙다 예스 Sir, go bisabi, show me, put it yes. We want to put it up, and I don't say, did it be? You yell like, could I choose to know you? What can you me? And then he's like, yell, I have to tell you. Can you remember the of the like years apart, I was here. See, what can I do to them? How possess would be? Then pure to it. Live and not see, whatever safety. 미양 이칼라가 고마서 그렇게들 주가리 빨리 빨리 가시다 이 수비 좀 되니 다라가 배생기 랍다들 빌비에 모든 엔지 누비로이레 시기 랍다들 바가라 다가 마토체 시험당 시도라 이로도 부도 세세 어떤 도미요 빨리 고메시 민시수 레이더만에 에이터 세고아레 타모이 셰도 투비에가 타모이 수리버리 내가 좀 잡고 클리엔트 펜싱가지고 이들 시기 에어동이 내려 저보다 버티려라 무슨 비밀 내리 맞다 필요 없네 아주 무슨 보셔보셔 대가 그 시기가 좀 따뜻해져 내가 그렇게 세상에 놀래 그렇지 괜도 왔다 아주 맞다
पाली गवर्नमेंट से लेकर से असुबत तो पाली में उसी कई से असुबत का बड़ी पानी में था रखा ए तो है ना पाली गवर्नमेंट से करो उसी साथ पानी सुबह भी है ना आई मैं ये सब का दिशा तो ना गवर्नमेंट की पूरी चीज चले